Khangabok ACG MLA Okram Suras Kumar Yauna Lilong ACG Manungchana Leba Lilong Ukudagi Social Worker Muhammad Nasir Khan Elijah Oza Imam Yumda Eid ki Thouram Pangthokhre Congress Party ki masak naibami kayana saruk yakiba Eid ki Thouram aduda Lilong ACG tongan mapung kayadagi lakpa miyoi cha kayana saruk yaki Eid kumhai yasina lakpa sida lamdam sida amaga nungsi chanaba puaktuna Chokatpa amadi santi laina nungaina panba lamdam ama oila sanu hainasu miyamna phongdoknaki sak yauna athum mahau kaya chaminaba amadi Eid ki wish pinabana Thouram adugi mapungoi ba saktam oiki Aina buren akoi group WhatsApp ta oina punna tharake aingonda kaingoina aino yauri aino yauri tharake adum pa Itkum haina lakpasida lamdam sida laiminariba chingtam amadi Dharma Jatigi Khetnaba Leitana nushinabagi mari hena cheshinduna santi oina panba lamdam oirasanu haina news networking body ama oiriba ipa group of news na miyamda yaipa pausal pirakli networking body ashigi founder president Saidur Maivamna kudek piduna thadorokpa yaifa charol asina hai miyam puna pangthokadoriba Eid ki Thouram ashina lamdam sigi tongan ba fur mashawgi marakta nushi chanabagi pausal piba kumhai ama oirasanu haina so charol asina makatarakli